Laikhidraba BJP gi MLA Balte gi haksang Delhi gi BJP headquarter mamang thamduna protest athargani haukiba saying lisingani ka kunga humdo gi me ahumde gi tholakhiba kangluk ki irang adu gi hek nongan ba me marida Imphal gi Rims Road miyam gi mof amana attack tawudagi matam sangna laikatnaraba matungda laikhidraba thalon kendra gi BJP gi MLA Bungjagin Balte gi matang imung manung amasum Zofrupna Tanduna lakpa demand sing asi phawba thabak to onthokti haina yaningdaba phungtokladuna asi bahaksang asi Delhi tamna puraga BJP headquarter mamang thamduna protest atharagani hari BJP gi MLA si sahi si gi February thada lekatnaba ngamdana laikhidrabasu imung munungi maikidigi tuan ma demand kya tanduna haujuk phawba mathau mangam pangtho haiba yadana lakhibani Laikhidraba MLA sigi imung manung amasum Zomi tribe ki leader singi maikaidigi MLA Bungjagil Baltebu tamthina phu saikibigi thawdo asigi matangda NSCN-IM investigation sathangadabani amasum masida scenery besing athubada faaduna logeba thabaksing lakhotgadabani loinana Laikhidraba MLA asina hinglingai pamjaramba zau singweba tonganba district ama lakhokadabani loinana haukiba sai English singani taraka tareta zau singi oina Administration here Khudong sanava nauna boundary yathokna bigi matang issue tawkiba gazette notification amasung MOU adu thaba oina pangthokadabani haina demand tawraduna hairiba demand sing asi phangdriba phawba laikhidraba sigi aroiba mathomangam pangthokloi haina khongjang sangsinduna lakhibani khongjang asigi manungsana Zau community gi members singi maikaidigi laikhidraba Bungjagin Balte gi haksang asi Delhi tamna puraga BJP headquarter mamang thamduna khongjang sangsilagani hari adubu karamba matamda laikhidraba sigi haksang asi Delhi tamna pugadoribano haibadudi haujuk phawbi oina lakthokpa leithri MLA sin hinglingi matam mamang sahi English ngani gu kunga manga gi September kungu homdoida India gi Prime Minister sithi iduna kangluk ki irang adugi manung English ngani gu kunga homdagi me marida miyam gi mof amana fubudagi hakjang gi phibam ka hena soktuna aruba phibam da laikatnariba sigi matangda CBI na natragana NIA na thijinba amata tawdi loinana thawdo asiga mari lainana kanagumba miyoi amata phaba punba tawdi haina khangalam kibalai thawdo asigi matangna Prime Minister ayiba sirol thakhrabasu haujuk phawbari action amata lokhat paikhat palaitri demand sing asiga mari laidana handak tasu Zomi singweba tuan ba budi singa susampur bangi khongjang sangsinba laikhrabani Zeri gata drug phana ba hotna ruba police ama nongmai kapsilakpadigi sokli Manipur gi border district ama oiriba Zeribam district ke hek tainana leiriba Assam gi Zeri gata drug trafficker ni singna kap thorakpa nongmaina anti-narcotic operation sarugya khiba Lakhipur police ki officer ama soktun aruba phibamda Assam gi Silsar medical hospital da pukhatuna laikatnari Pausina makatana hairibana ngarang numidang pung nipalom taba matamda Lakhipur police na akhanaba pauma phangmadi Assam gi Zeri gata drug phana ba anti-narcotic operation adu satakibani hairiba operation adu da mipham adu da hana lumduna lairamba drug trafficker ni singna afaba makal gi khulai sejin adu nongmai round kaya marum kapsilakpadigi anti-narcotic police team adu yawba Lakhipur police ki personnel amadi Sarib Hossain Kazi Kauba Miyuema Pugyaun Haksangi Sarukred Nomai Maruna Pandana Sokpadiki Kudakta Alipur Boros Medical Hospital Pukatuna Lakanaki Adubu Maki Piba Madu Lushilakpadiki Assamgi Silsar Medical College Hospital Pukatuna Lakanaki Hospital Authority Ki Maiki Degiri Soklaba Hasin Bagi Piba Masi Yamna Khudong Tinga Wehri Amarumda Taudo Thokraba Matung Makatana Zagadura Parks and Operation Satakrieri Zeliangrong region the Santi Thamnabagi Matanga mipham pangthokre haujuk yamna khudong thiningai oiriba amasum luraba tanpham masida Zeliangrong region da Santi unity amasum nungsi sanaba phipam puraknabagi damakta Mount Araf leiba camp Zeliangrong United Front ki lusingbasing NABHAA CSO youth leaders sing amasum nungba area da leidiba intellectual singi mipham ama pangthokre hari pausna makhatana hairibana mipham adu luraba tanpham asida reason asida leiriba miyamna nungsi sanana leiminanaba madi pamdaba thawdok sing thondanaba hotnaba ungkhatnaba yaba thawong sing sathadanaba hotnaba haibana singba warep sing puna lominaki hariba public declaration asi Manipur da leiriba Naga community singa mayu nariba khudong thiba madi tangdu leita da phibam asiga madi leinana
NSCN-IM gi maikei thokhiba statement adugi matungda ikan kanaduna lakthokibani maru oina NSCN-IM gi maikei kuki illegal immigrants singna naga sing yueba lam sing khopsina na ba masum dominate tawna ba hotnariba sigi mayokta sapsana thengna ba organization kharana miyamda khangalakhiba duga mari ledana wafam asi phongtorakhibani mipham aduna makhatana Zeliangrong region gi jurisdiction da kanagumba anti social elements sing lakna ba tawrakpa natragana invitation sing torakpana miyam na madubu satana basu mari lenaba singda akanba advice pikhiari koki terrorist ne satharagli ba terrorism gi thawang asi de India lengana sagotuna leibi gi mawong da laklabadi tumin laithokpa ngamloi UFO koki narco terrorist ne lamdam asi gi yellow sing de satharagli ba mihat mipun gi thaba asi da India lengak ka sokna sagotuna adum leibi gi mawong da lakbadi UFO tomina laithokpa ngamloi aikoi gi ngamkhaide singnarakpa sing adugi mayokta UFO na sapsana lepkani haina Universal Friendship Organization UFO gi maikidigi pen da phungtorakli langthabal kunjada laiba UFO gi headquarter da pangthokiba pawgi mipham amada organization asigi secretary general M Mairaba angomsan hakibada kumjai lisingani ga kungo homdegi me ahumdegi hona koki terrorist na lamda masida makoigi separate administration amadi separate land ama tanabigi dama Universal Declaration of Human Rights ki article 3, 4 amadi 5 pu violence toraktuna samjaraba misam praja ke ama hat pahrakli maru oine sahi yamlaba nupi hanubi amabu makoine hingna mai thakiba jribamda angang uhum yauna puna miyoi taruk tamthin hatkiba hemjit amadi linthoi ngambi hairiba angang ani asibu makoina makhut chalaba matung tamthina hatkhiba natana ngasima aikoi yellow fruit ama oiriba tangkhul isil inau singda fawbo makoina mi hat me pungi thapak sing satharakli bani loinana koki terrorist singna mitei khakta natana lamdam asik yellow fruit singda atamnana lal tawduna makoigi lam khopsinana ba honarakli basi UFO ni yengduna laithokpa ngamloi ai makoina central forcing gi marak nakna bunker sajinduna tampaki lamda attack torakpa ngamba haibasi India lengak na koki terrorist sing sawgatli haina lawdaba ngamrai ki mangna makhata na hai makoina satharakli ba terrorism gi thaba sida India lengak yaurabra haiba sisu UFO na haidaba ngamrai asiguma thawang sing asi leptana satharakpa tarabada yellow fruit sing pendaba gi pankhai wang madan kiduna lamdam asida hena tangdulai tadaba phibam ama oirakpasu yai maram aduna suda lairiba koki militant sing asi logi matungina deport tohongadabani loinana state lenga amadi India lenga atuba matamda terrorism gi thaba asi lefanbiu haibasi UFO gi timani loinana sadok sin yadana lairiba national highway sing asi hangdokpiduna free oina stock sin yahanana lenga na honagadabani maru oina lamdam asida ki mito misa khandokna bagi dama NRC sana hallo haiba miyamgi demand simaksu lenga asina thaba oina pakatna ba honagadabani mangna makhata na pawmising hakibadi lamdam asigi singa masum tam ani asi mamangai digi nungsi sanana laiminaduna lakhibani adubo handak makoina Manipur gi singi lamsing asi ningthaugi makhata leiramdi haikibadu makoigi manglangi wafamni haidaba ngamloi hairiba sing amadi tampak lairamba mari asi asuma document sing loina lairibani masiguma ka henma thabak kya mat kuki sing satharaglaba fawbada India lenga na tumina yengdunu leiba manba sin takpani divide and rule policy sanaduna Manipur asi thugaina bohona rabra haibasi singnadaba sungamdi maramaduna miyamna khangba ngamlaktabadagi akanba phirep kya lawrakpada UFO na su sokat patap UFO na su aikoigi singnarakpa matamda sapsana thengnanaba pangal lairi haina sumangna makhatana phongdokhi Meetei masa candidate singi exam center susampur pisilakpada angakpa oiri National Testing Agency NTA na lawba Common University Entrance Test CUET UG 2026 asi satliba metha sigi taraga mathuri gi horaga kunthraga mathui faw pangthokadori adubu yamna ngaklibidi hariba entrance test undergraduate ki Center asi susampur pisilakpadigi angakpa moiri pangthokadoriba Common University Entrance Test 2026 asida Meetei masa candidate kya amagi exam center asi susampur district ki Revan College BSF Road susampur da leiba asida pirakli loinana madi lenaba admit card na singmusu mahiroi singi makuti yorakli adubo buffer zone thamduna Meetei amata sangma ngamduna leiriba susampur da matokram na Meetei candidate singna parikya thaba sangadoribano haibasi asabo hanga moiri
ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯃꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯏꯟꯇ꯭ꯔꯥꯟꯁ ꯇꯦꯁ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯃꯩꯇꯩ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯐꯥꯎꯕꯅ ꯉꯁꯤ ꯐꯥꯎꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯕ ꯉꯝꯗꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯪꯗꯨꯅ ꯄꯔꯤꯈ꯭ꯌꯥ ꯊꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯄꯔꯤꯈ꯭ꯌꯥ ꯁꯦꯟꯇꯔ ꯑꯁꯤ ꯍꯣꯡꯗꯣꯛꯄꯤꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯛꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯖꯤꯔꯤꯕꯝꯗꯒꯤ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯖꯤꯔꯤꯕꯝꯒꯤ ꯂꯩꯉꯪꯄꯣꯛꯄꯤꯗꯒꯤ ꯃꯁꯥꯒꯤ ꯆꯍꯤ 12ꯔꯣꯝꯇꯃꯛ ꯉꯥꯏꯔꯤꯕꯤ ꯂꯤꯟꯊꯣꯏ ꯑꯄꯣꯛꯄ ꯗꯣꯃꯤ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 4ꯒꯤ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯋꯥꯀꯤꯡ ꯊꯣꯛꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯗꯨ ꯉꯁꯤ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯐꯪꯕ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯃꯤꯑꯣꯏ ꯑꯃꯁꯨ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯋꯥꯍꯪ ꯄꯣꯍꯪ ꯆꯠꯊꯔꯤ ꯍꯥꯏꯔꯤ Central Armed Force District Police the Governor Unit citation yentokhri Kanglukki irang ni security force ng lawkiba thaudang Chief Minister na thagatkri Imphal gi Palace compound da leiba Manipur Film Development Society gi auditorium da Governor Ajay Kumar Balana Central Armed Forces amsum District Police ki unit sing Governor Unit citation 2026 kusinakri Governor Ajay Kumar Balana Chief Guest oiduna pangthokiba thauram aduda Chief Minister Yumnam Khemchana President amasum Deputy Chief Minister Losi Dikho Home Minister Govidas Konthaujam amadi Tourism Minister Khuraijam Lokena Guest of Honor oina saruk yaki thauram aduda Governor na Taragamapan Garwal Rifle Taragatri Suba AR Rifles Kuntragamari Suba Assam Rifles Nifu Suba Rifles amasum second Amaha Regiment Kungamanga Suba BRTF Kaksing District Police Sanapati District Police Susampur District Police Tara Suba BSF amadi Samaga Nifugu Humdu Suba CRPF ta citation kusanaki thauram aduda wa ngangbadi Chief Minister Yumnam Khemchana hai Central amadi State Security Forces na lebakidamak sokthaba naidana mathau ningthina pangthoklaga miyamgi punsi amadi lanthum ngak senbagi thawangbu thagatpa phungdokhi kumjai lising aniga kungu homdoi me ahumdigi horakhiba kangluk irang matung tarakpada Central amadi State Security Forces na miyamgi punsi ngak senduna lakhibani haina bangna phungdokhi lebakidamak kathokpa amaga loinana mathau tawribe security personnel singbu thagatpa phungdokladuna Governor Ajay Kumar Balan hai matam leiba khibikta ingta paphibam lehanbaga sokot thorang pekhatpaga punna satminagadabani security forces amasum civil administration gi marakta amana amagi mating pangduna state asida tangdu leitaba lehanana ba hotnabigi tangai patabalai mathau ningthina pangthokpa Central Security Forces amadi State Police Unit singda ikai khumnabu utpagi thawang asina tungi mirolda asoba ithilama pibaga loinana Punabigi saktam sakatpat sauna mating oiragani hanasu mangna phongdokhi Amaromda Ukhul District ki mapham khara nomai kapnabigi thaudok thoklibisigi matangda paumisingna hangmada Deputy CM Losi Dikho na hai Khudong thiningai oiba mapham singda matik saba security thamduna pamdaba thaudok thondanaba lengangna akanaba thaurang lokhatle haiki Rims ta mahut chilaga thabak changlamba ama police na phari Regional Institute of Medical Sciences Rims ta multitasking staff MTS oina khallaba miyoy amagi maramda wakalakpadigi police na thijinbada interview na mi amana yauraga khallaba tungda atopa mi amana thabak changlamba miyoy ama lamphel police na pharaba miyoy dugi maming Jitendra Mina sai kunthra kawi Rajasthan gi BP 0 ta ward number 2 dagi laikidraba Bajranga Lal Mina gi masanopani mahak lamphel police na numit tarukni gi police custody di malokri haukiba March kunga treter Rims ki Deputy Director Administration Mekol Rajkumar Singhana complaint torkhibigi matungina Lamphel Police ki team amana hiramasigi matangna case ma lokotuna thijindun laki complaint adu All India Institute of Medical Sciences New Delhi na akanaba examination center kharada pangthopa common recruitment examination 2024 da mutchilaga interview yawa amasum aranma thong sathaba yawre heba wapam phongdorakhi Jitendra Mina su matau kramna matau asumna aranma mong Rims ki MTS oina thabak sanglakibani amasum Odisha gi Bhubaneswar da leiba Sandaka Industrial Estate thabak launabagi exam asi mamangsegi February 13 ta pangtoki thabak khalaba matung haunabi matung ina sai asigi March 13 ta Rims ta MS Tata Consultancy Services amadi
MS Innovative View-na candidate-singi biometric verification chathaki. Madudu Jitendra Meena-na interview yawa matamda laukiba biometric data-ga sannaramdaba thengnaki. Atopa miyoy amada mahut sinduna interview yaholaga Jitendra Meena-na thabak sanglakpani haiba mayak sengna khangba ngamki. Matao sumna aranba thongsa thabak geng khutpu amagi maramna thigatpa mathau tabana numit taruknigi police custody remand laukibani hairi. Wakalon khetnaba lairibasi thadoktuna lamdamasi kannaba hotnaminasi laisem sana jawba apunbagi pangalna awasing maithiba pikibani political CSO amasung wakalgi khetnaba lairibasi punsinduna lamdamasi kannaba maikaida satminasi haina Rajya Sabha gi MP laisem sana jawbana phongdokhri waphamasi Maharaja Singha Memorials Committee Imphal amadi Siri Gopinathji Temple Board sinduna Maharaja Narasingha gi poknapam lamdam Sagolban Mabudo Mantri Lekaida Pangthokpa Maharaja Narasingha gi Zaniga Kuntraga Marisuba Mapok Kumon Thoramda phongdokibani MP laisem sana jawbana makhatana hai apunbagi pangalna awasing bu Manipur na maithiba pikibani Numida sina sahi tere kuntakpa matamda Maharaja Narasingha iningthau Gambir Singha Hera Chandra amadi matamdugi masakhangba amasung khanghaugdraba athauba singna punsilaga Manipur ba awagi makuttagi kankiba adu nahongna ningsinghali Tuan political amadi wakalgi khenaba furupki khenaba CSO sing punsindaba kaya lairibisi punsinduna Manipur bu kannanaba maikaide sangsinminasi Housing tholiba tangdu leitadaba sibu sahi tere kuntakpaga manaba amani puwarida matamadugi mirolna kathokibadu aikhoina matau tamba mathokte amaromda dead anniversary pangthokliba sigum iningthau sigi pokpagi numitsu state lengana sinduna iningthau Narasingha gi chada nauda singa punna pangthokhaningi haikhenasu pausda makatana su palakli CM gi pham thadok loi Mamta Banerjee West Bengal da Mamta Banerjee gi pham thadok loi haina phongdokiba maramna constitution gi oiba sai na ba phibam ama lakpa yan lairi handakta pangthokiba assembly gi mikhal sit masing yamna phangduna mai pakiba BJP na di thangja numita anoba lenga ma CM lagani haina lakthokpa laikhrabani oiragliba phibam asigi matangda hanagi chief election commissioner SY Qureshi na hai Constitution की provision matungina Mamta Banerjee bu governor na pham thadokna ba khangan ba yai hanisu paus na makata na phongdrakli ado tentang sum mem na thamjagi hojikui na di mem paus matang sa lusinjarage masu makata ba no ba update mem punangai minasi